President rule sangdokpa Lok Sabha na yakre Rajya Sabha da August amada khanaraba yai Assembly dissolve taunanaba MP Bimol akoijam na taksin ki chahi agsi gi February 16 dagi Manipur da Constitution के आर्टिकल 356 की मखादा थमलकी बा था तरुक की प्रेसिडेंट रूल मतम अतोपा था तरुक अमा सांगदोकना बंगरांग नुमिदांग वायरम लोक सभा ना अयाब पीखरे हाइरिबा स्टैट्यूटरी रिजोल्यूशन अदु राज्य सभा दा सो अयाब लौना बंगसी बिजनेस लिस्ट यूनियन होम मिनिस्टर अमित शाह ने रिजोल्यूशन पुथोकने हाइना यावरमी नुंगथिलगी मतम दा मणिपुर प्रेसिडेंट रूल सांगदोकपगी वाफम असि राज्य सभा दा खनरकद्रा हाइना खनरमी अदुबो ऑपरेशन सिंदूर की मतंग दा प्राइम मिनिस्टर ना राज्य सभा दा करिमता हाइदे हाइदुना opposition na yana kanna yelakpa amasung ngai hak laitana sarang na bathorapatagi hanjin mifam yaithoktuna leiri mathang yaithorakpana ngasigi nungthil pung mari makhaida session makha chathagane haina laukthokki nungthil pung mari makhai tarakpada amukasu sarang na bathorapatagi makha session chathaba yadabadagi august amada mifam yaithokre lok sabha na ngarang ayaba pikraba matungda ngasi rajya sabha na amuk ayaba piraba matungda india gi president na SN पिरकलगनी एसएन हेक फंगबगा लाकलिबो अगस्त 13 दगी मखाताना मणिपुर कुमजा लिसिंगनी कुंतरुक के फेब्रुआरी 13 फावो पीआर थंबा यारगनी मरक असिदंगरांग लोकसभा मणिपुर प्रेसिडेंट रूल सांगदोकपगी वाखनरकपदा इनर मणिपुर पार्लियामेंटरी कॉन्स्टिट्यूशन की एमपी डॉक्टर बिमोल अकोइजमना मणिपुर मखाताना पीआर सांगदोकपगी महत्ता अनौब मैंडेट अमा लौबन चुमगनी मदुना मरम ओइरगा असेंबली डिसॉल्व तौसे हाइना तक्सिलखि हाइरी Dr. Bimolna High Assembly BJP namapung phaba majority leirabassu Manipur popular government siamba ngamdaba haibasi khwaidagi laibak thibani hanjin president rule thambagi matam sangdokpagi mahutta nauna mikhal pangthokpana hena maram chai Manipur hojik oidiba phibam asigi matangda kopna thijallaga matau karamna phibam asi ohalakhi bano haibadu chapchana khangdokpa ngamnabagi damang joint parliamentary committee ama siamlaga thigathanba mathoktai haina sumhangna phongdokhi Amarum Union Minister of State for Home Nitainanda Raina Hai Manipura Mapung Pana Ing Tapa Piva Hanjil Hanba Makatana President Rule Thamba Matok Tai President Rule Thamba Kibanamaram Oirega State Asida Tapna Mahusagi Pibam the Hanjilakpa Hore Matam Kargi Matung da Mapung Pana Ing Tapa Pibam Hanjil Hanba Ngamgani Haibagi Tajavali Haina Sumhana Pongdoki